괜찮노? 바붕디 루홍밤 ꯆꯠꯈꯤꯕꯅꯦ ꯆꯥꯛꯁꯦ ꯑꯩ ꯊꯟꯗꯔꯣ ꯆꯥꯗꯣꯏꯁꯦ ꯆꯥꯔꯣ 이싱 좀 필요 그이노 것이시보 나 그게 이만 만드시보 오자 ꯑꯃ ꯑꯣꯏꯔꯒ 오자나 마히로이 ꯂꯧꯕꯁꯦ ꯇꯥꯊꯥꯅꯤꯜꯅ ꯑꯍꯥꯟꯕꯕꯨꯗꯤ ꯑꯣꯏꯔꯝꯃꯣꯏ 그나는 뭐 해라마잖아 ꯑꯗꯨꯕꯨ ꯑꯇꯥꯕꯁꯤꯡꯅꯗꯤ ꯍꯪꯒꯣꯏꯅꯤꯡꯉꯥꯏ ꯑꯣꯏ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯕꯨ ꯑꯣꯖꯥꯁꯤꯡꯅ ꯁꯤꯟꯅꯅꯤꯡꯒꯅꯤ 앵비 넌기도 뭐 타즈리로 ꯄꯨꯈ꯭ꯔꯤꯖꯧ ꯃꯄꯥꯟꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯣ ꯑꯔꯥꯟꯕꯅꯦ ꯍꯥꯏꯒꯦꯔꯣ ꯆꯠꯃꯤꯟꯅꯕ ꯋꯥꯔꯤ ꯁꯥꯃꯤꯟꯅꯕ ꯈꯨꯗꯤꯡꯃꯛꯄꯨ ꯅꯨꯡꯁꯤꯅꯕꯅꯦ ꯈꯜꯂꯗꯤ ꯅꯪ ꯂꯥꯜꯂꯣꯏꯗ꯭ꯔꯥ ꯑꯗꯨꯗꯤ ꯇꯥꯊꯥꯅꯤꯜꯅ ꯆꯤꯟꯊꯤꯕꯅꯦ ꯑꯩꯕꯨ ꯇꯥꯊꯥꯅꯤꯜꯒꯤ ꯑꯣꯏꯒꯦ ꯈꯟꯗ꯭ꯔꯕꯗꯤ ꯏꯃꯥꯡꯗ ꯍꯝꯃꯣꯅ ꯂꯦꯞꯄꯅꯣ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯄꯤꯈ꯭ꯔꯣ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯥꯞꯊꯣꯛꯄꯤꯈ꯭ꯔꯣ 앵비 ꯑꯩ ꯂꯥꯟꯗꯦ ꯍꯥꯏꯕꯁꯤ ꯅꯪ ꯅꯣꯡꯃꯗꯤ ꯈꯪꯈꯤꯅꯤ ꯑꯗꯨꯛ ꯆꯥꯎꯅ ꯑꯩꯕꯨ 이카이ꯕ ꯄꯤꯗ꯭ꯔꯕꯁꯨ 그나나 ꯈꯪꯕ ꯉꯁꯤ ꯆꯥꯔꯤꯕ ꯆꯥꯛꯁꯤꯅ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯈꯤꯕꯁꯨ 시름다이시대 까는 것이 언냐 본데 mới thằng kia vào u tôi mới thằng 하이마 따모 따모 đi đâu 따모 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 타는지 따모 mà cái nào nó chỉ 따모 타는 하이마 타는 왜? 너 저스러, 따라서, 오케이, 따라서. 따모